tabna chaliba matamgi khongchatna taibang miyoiba aikhoibu chakutpagi lambida pusinbiri. Aikhoi miyoibaga tanna thanaba yadraba posak amakum aikhoigi thawai oiriba mobile phone puthoktuna sizinariba se chahi yankhaiромda ngairi. Tielaba matam sida aikhoigi wakhalon hengalaptuna haujikte AI ge matam oire. Artificial intelligence AI na taibang miyoiba aikhoida kanaba kayam pigani. Aikhoibu superhuman ohenba ngamgadra natraga mahapu puthokpiraba aikhoi mahakki makhada lekhigadra kayam otpirkani. Kallaba AI ge safuna taibang miyoiba aikhoibu karama punsi mahing pibirakani. AI ge kanaba amade mangjabasing video sida AI ge maramda khangjanbi hauduna aikhoigi mitna kong oihausi. Aikhoi miyoibana AI haibadi artificial intelligence oiba machine-sing puthoktuna amade sizinaduna miyoiba khunaibu hena chakuthanaba aikhoida mateng panghanabagi wakhalon se 1943 chahi isida neurobiology scientist singna electronic brain puthoknabagi tawkiba research adugi saruk ama oina mekulot amadi pitna design tawduna putholakiba artificial neuron asidagini. AI ke program asibu miyamna hena pamnarakuna AI ke workshop kayamarum pakthongnarakhi. 1956 ta Dartmouth College ta pangtokhiba AI research workshop aduna satrasingda AI ge wakhalon hena susilhankiduna 1960 matamdagi de computer singda word solving logic and theorem algebra sing proof tawhanba amade speaking English system sing computer da install tawsinduna yamna laiba maongda aikona sizinnarakhi. 1950 dagi 1960 fawda British amadi US university singda AI laboratories kayamrom nikhalakhi. 1965 ta Harvard Simona asumne prediction tawongki. Ngasidagi chahi kunomsigi manungda miyoiba khoina tawrama thabaksing intelligence machine singna mahut sinkhagani. AI ge khongjen hena kankalan khibasina 1985 ta Japan 5th generation computer program hawdorokhibadagini. Haiba matam sida di AI ge market su $1 billion hena tankre. AI ge company sing sauri hawbagumna matang yukhanaraktuna 2022 chahi sida US khaktada AI company amade AI ge related oiba job sing 8 lakh mu oikhi. Aikhoigi future da oihanlakkadaba amade thengna halakkadaba thautoksing amuk yengsi. AI na chakolakpagi matung inna future da superhuman beings ama oiba ngamlakkani. Superpower oiraba miyoiba kayamrom tholakani. Robot designer Hans Moravec, cybernetics Kevin Warwick amadi inventor Ray Kurzweil na prediction tawrambagi matung inna miyoiba aikhoi machine singa pusinaduna cyborg onthokpasu yagani. Aikhoina sidringai aikhoigi memory sing thamhauraga humanoid robot ki body amada transfer tawduna natraga cyborg oina siba naidraba homo agum hingduna leiba ngambagi oithokpasu lei haina prediction tawromkhi. AI na leibak amagi defense system sing dasu chauna mating pangli. Future da leibak khudingmakki masagi oiba robot army sing amadi policing senggolaktuna latengna halakkani leibak ngakpada chauna mating panghalakkani. Thawai manglagadaba army personnel singgi thawai busu AI ge robot singna kanbirakkani.
Scientific lomda yenglabasu AI ge matengna AI humanoid robot sing semduna miyuba khuna light year kayamam chatpada yawba ngamdriba planet sing thijin hanbasu yaragani aikoina sleep chamber amagi manungda leiduna AI humanoid robot amana kupsinsin handuna akoina yongba planet amadi universe ta yawhanbasu ngambagi oithokpa leirakani Masidasu natana ancient text aikoina decode tawnaba honamda wana tholamba amadi karinu khanglamdaba sing AI ge matengna khangba ngamlagani mamang thaktasu AI ge matengna ancient text Sumerian translate tawduna kharadang oirabasu khanghanba ngamkhrabani mathakta panjagrebe sing asina aikoida AI na piba kanaba sing adubuni nakan amaromda AI na aikoi miyoibagi punsida kari sapu pirakpa yai haibudu amuk khangminase AI na chawa company singda asuki mating panglagani adabu nomagi hati thabak sujariba miyoi singdadi thabak phangdabagi samesya mayoknarani lairabasu hengkalaklani hauzik fawbada miyoi chamna sulagadaba thabak adu sumna tangi JCP amana maut silibasini chawa restaurant hotel singda job tawduna piklaba kusuman kharaduna hingjaramba miyoi kayagi punsibusu lamang hanbirani AI robot singna makoi mahut loina sinbikhrani government sector singda su AI humanoid robot singda mahut silakpana job seeker sing ningba kairagani thabak phangdabagi chang hengkalakpana ngauchinaraba naha singna thowaningba thodok crime sing lepan thowalakani imung manung amadi ai hingdabadi yadabana huransin thigi thodoktana nillani AI na inakunba singi marup oirabasu lairaba singidi hingchabani AI na lairaba singbudi yokpi kharni karigumba nangna AI humanoid robot nupi luhongduna laurabadi masi khanaba yai abai nangdi robot nupi laurabanina nungairamnani hiram bidawna thowaning khudimuk thowalangani chaning khudimukchu chaba phanglangani bai as kadaidana bai luhongba numitu noi mayam pirambu puyan masing thengminage changlubada luhongbugi marang tawbada charge tawba ka hodana switch off taraga leirame nongmasu imana injang hauti hairubagi uyana imagi mukuk upsilaktana kayadi wana khre lokthokpada masina aige long dog fat me oithokpasu yari AI ge matengna sikhagadaba kayabu amuk nahongnana masa makam manaba misak ama ohenduna siba naidaba omok khubam pirabasu tamna akhoibu yosan khini haibasibadi kawi gano AI na miba khoida loiba naidaba kanaba kayamrum ama khudol ana pibirabasu mahaki marumda leiriba kiba saktamaside akhona kaido onga kawoidabane hauzik fawbada AI ga related oiba thabak singna country khudimukta 80% de mode chilak lebani aduna maya AI se aikoibu yokpiba kanbiba laira natraga aikoigi jomla comment da phongdok piramo